उहुद की लान असी ख्रिस्ताब्द चतुरुक कुनगा मंगा मार्च की तांकुल हुमदैदा थोखी। इस्लाम की इतिहास ता उहुद की लान दा थमोय सोक्पा थौदोक कया थोखी। मखोयसिंग अदुगी मरक्ता हजरत हंजला रजियल्लाहु अन्हु की शहीद ओइखिबगी वाक्यासु अमनी। उहुद की लान दा हजरत हंजला रजियल्लाहु अन्हु अहोबददी यावरमदे। मतम मदो महाकी लोहोंबगी अहिंग ओइरम्मी। महाकी बेगम साहेबागा लेमिनरुबा मतुंगदा इरुजनबा थौरांग तौदुना फमलगा कोकचांबा हौबता ngaidingei tanja aduda muslim sing maithire haibake khonjel ama hek tabada khangba ngamlaktraduna thangsang pairaga lan soknariba mapum aduda sensin khiduna lanbungda yaukhirami amasung kafir singi mathakta landaba haukhirami lepa leitana manglomda asum taksin khiduna mameidadi mahak sahid oikhi Said oiba singi marakta zunubi natanadi kusal taudana dafan taugadabani maram asina mahakpusu khangnadabadagi kusal taudana dafan taunaba honarami maduda Allahgi Rasul sallallahu alaihi wasallam na farista singna mahakpu irubiba urammi wafam asi mayamdasu tambirami tahanbirami Abu Said Saidi radhiyallahu anhu na hai aina huzur sallallahu alaihi wasallam yathang asi tabada chatlaga Hajrat Hanzala radhiyallahu anhu bu yengjaruba mahaki makoktagi ising khuda taba urammi hujuri ibungo sallallahu alaihi wasallam na halaklaga hangkhiba maramda hangbikhiba matamda irujadana haibadi yumdagi irujadana chatkibani haibagi aseng wafam ase phangkhirami aba amamgi punsi gi wari ti onthokna tomthin ngalida makhoigi kathokpa makhoigi Allah da thazaba yakin makhoigi ibungo bu Rasulullah sallallahu alaihi wasallam kham thengna nungsijaba makogi ikhlas pokchen sengba asiguma phajaba gul singtana sahaba radhiyallahu anhu bu atiyagi thawan misak amamamga Allah gi nabi sallallahu alaihi wasallam na changdam nabi rambani. Hey there, subscribe to my channel and also press this bell icon.